Hi everyone. Uh, ꯃꯃꯥꯡꯗ ꯍꯥꯞꯀꯠꯈꯤꯕ ꯂꯦꯁꯟꯁꯤꯡꯗꯨ ꯃꯌꯥꯝꯅ ꯄꯥꯝꯅ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ. ꯑꯗꯨꯒ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯎꯕꯗꯁꯨ ꯌꯥꯝꯅ ꯑꯄꯦꯟꯕ ꯄꯣꯛꯆꯩ. ꯃꯌꯥꯝꯒꯤ ꯂꯦꯞꯇꯅ ꯂꯦꯁꯟ ꯑꯗꯨꯝ ꯄꯨꯖꯔꯛꯀꯦ. ꯉꯁꯤꯒꯤ ꯄꯨꯔꯛꯏꯕ ꯂꯦꯁꯟꯁꯤꯅ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯔꯤꯠ ꯄꯤꯇꯤꯁꯟ ꯑꯅ ꯑꯃ ꯍꯥꯏꯔꯤꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗꯅꯤ. ꯔꯤꯠ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯅꯠꯇ꯭ꯔꯒꯅ ꯍꯥꯏ ꯀꯣꯔꯠꯅ ꯑꯏꯕ ꯑꯣꯔꯗꯔ ꯑꯃ ꯑꯣꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯗ ꯄꯤꯕ ꯗꯤꯔꯦꯛꯁꯟꯗꯣ ꯑꯗꯨꯗꯨꯕꯨꯅꯦꯕ ꯔꯤꯠ ꯍꯥꯏꯁꯦꯀꯣ. ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯔꯤꯠ ꯃꯉꯥꯅꯤ. ꯑꯩꯈꯣꯏꯅ ꯍꯥꯏ ꯀꯣꯔꯠ ꯑꯃꯁꯨꯡ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯁꯤꯖꯤꯟꯅꯔꯤꯁꯦ. ꯑꯍꯥꯟꯕꯗ ꯍꯥꯕꯦꯁ ꯀꯣꯔꯄꯁ, ꯃꯟꯗꯥꯃꯁ, ꯄ꯭ꯔꯣꯍꯤꯕꯤꯁꯟ, ꯁꯔꯁꯤꯌꯣꯔꯥꯔꯤ, ꯑꯗꯒꯤ ꯀ꯭ꯋꯥ ꯋꯥꯔꯥꯟꯇꯣ. ꯍꯥꯏꯔꯤꯕ ꯔꯤꯠ ꯃꯉꯥꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯅꯠꯇ꯭ꯔꯒꯅ ꯍꯥꯏ ꯀꯣꯔꯠ ꯑꯅꯤꯃꯛꯅ ꯂꯣꯏꯅꯃꯛ ꯁꯤꯖꯤꯟꯅꯩ. ꯑꯗ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯕꯗꯨꯁꯨ ꯈꯪꯃꯤꯟꯅꯁꯤ. ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯀꯜ 32 ꯁꯤꯒꯤ ꯔꯤꯠ ꯁꯤꯖꯤꯟꯅꯕꯒꯤ ꯃꯇꯥꯡꯁꯦ ꯑꯥꯔꯇꯤꯀꯜ 32 ꯑꯃꯁꯨꯡ ꯑꯥꯔꯇꯤꯀꯜ 226ꯇ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯎꯋꯦꯕꯀꯣ. ꯑꯥꯔꯇꯤꯀꯜ 32ꯗ ꯍꯥꯏꯔꯤꯁꯦꯀꯣ ꯑꯣꯡꯂꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯈꯛꯇꯅꯅꯦ ꯃꯥꯁꯦ ꯏꯁꯨ ꯇꯧꯕ ꯌꯥꯅꯦꯕ. ꯀꯔꯤꯒꯨꯝꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯔꯤꯠ ꯄꯤꯇꯤꯁꯟ ꯑꯃ ꯏꯁꯨ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯄꯤꯇꯤꯁꯟꯗꯣ ꯑꯥꯔꯇꯤꯀꯜ 32ꯒꯤ ꯃꯈꯥꯗ ꯑꯣꯏꯒꯅꯦꯕꯀꯣ. ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯄꯤꯇꯤꯁꯟꯁꯦ ꯀꯔꯝ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯁꯦ ꯚꯥꯏꯑꯣꯂꯦꯠ ꯇꯧꯔꯛꯄ ꯃꯇꯝꯗꯇ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯑꯥꯔꯇꯤꯀꯜ 32ꯒꯤ ꯃꯈꯥꯗ ꯔꯤꯠ ꯄꯤꯇꯤꯁꯟ ꯏꯁꯨ ꯇꯧꯔꯛꯀꯅꯦꯕ. ꯑꯗꯨꯒ ꯑꯥꯔꯇꯤꯀꯜ 226ꯇ ꯌꯥꯎꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯍꯥꯏ ꯀꯣꯔꯠꯁꯦ. ꯍꯥꯏ ꯀꯣꯔꯠꯅꯗꯤꯀꯣ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠ ꯑꯦꯟꯐꯣꯔꯁ ꯇꯧꯅꯕ ꯈꯛꯇꯪꯒꯤ ꯅꯠꯇꯕ ꯑꯦꯅꯤ ꯃꯦꯇꯔ ꯑꯃꯗꯀꯣ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯑꯦꯅꯤ ꯖꯒꯥ ꯑꯃꯗꯅꯦ ꯍꯥꯏ ꯀꯣꯔꯠꯅ ꯔꯤꯠ ꯄꯤꯇꯤꯁꯟꯁꯦ ꯑꯗꯨꯝ ꯊꯥꯕ ꯌꯥꯏꯑꯦꯕ. ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯊꯥꯗꯣꯔꯤꯕ ꯔꯤꯠ ꯄꯤꯇꯤꯁꯟꯁꯦ ꯑꯣꯡꯂꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯁꯦ ꯚꯥꯏꯑꯣꯂꯦꯠ ꯇꯧꯔꯛꯄ ꯈꯛꯇ ꯃꯇꯝꯗꯇ ꯑꯣꯏꯒꯗꯕꯅꯦꯕꯀோ. ꯑꯗꯨꯒ ꯍꯥꯏ ꯀꯣꯔꯠꯀꯤꯗꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠ ꯈꯛꯇꯗ ꯅꯠꯇꯦꯕ ꯑꯦꯅꯤ ꯐꯤꯜ ꯑꯃꯗ ꯑꯦꯅꯤ ꯊꯧꯗꯣꯛ ꯑꯃꯗ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯍꯥꯏ ꯀꯣꯔꯠꯅ ꯑꯗꯨꯝ ꯔꯤꯠ ꯊꯥꯕ ꯌꯥꯏꯑꯦꯕꯀꯣ. ꯑꯗ ꯁꯤꯗ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯑꯦꯕ, ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀ ꯍꯥꯏ ꯀꯣꯔꯠꯀꯁꯦ ꯃꯣꯏꯕꯥꯅꯤꯒꯤ ꯔꯤꯠꯁꯦ ꯀꯅꯥꯅ ꯆꯥꯎꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀ ꯍꯥꯏ ꯀꯣꯔꯠꯀꯒꯤ ꯔꯤꯠꯀꯤ ꯄꯋꯥꯔꯁꯦ ꯍꯥꯏ ꯀꯣꯔꯠꯅ ꯆꯥꯎꯕ ꯍꯦꯜꯂꯦꯕ ꯀꯣ. ꯍꯥꯏꯕꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤꯗꯤ ꯑꯣꯡꯂꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠ ꯈꯛꯇꯒꯤꯅꯦꯕ. ꯑꯗꯨꯒ ꯍꯥꯏ ꯀꯣꯔꯠꯀꯤꯗꯤ ꯑꯦꯅꯤ ꯃꯦꯇꯔꯗ ꯌꯥꯕꯅꯤꯅꯀꯣ. ꯑꯗꯨꯕꯨ ꯂꯥꯁꯇ ꯖꯨꯗꯤꯁꯤꯌꯦꯜ ꯔꯤꯚ꯭ꯌꯨ ꯂꯥꯛꯑꯒꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤꯀꯣ. ꯑꯗ ꯑꯥꯔꯇꯤꯀꯜ 32ꯁꯦ ꯑꯩꯈꯣꯏ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯇ ꯆꯤꯡꯉꯦꯕꯀோ. ꯑꯗ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯁꯦ ꯃꯥꯡꯍꯟꯕꯤꯔꯦ ꯍꯥꯏꯗꯨꯅ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯁ ꯑꯦꯟꯐꯣꯔꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯑꯣꯞꯁꯟ ꯑꯅꯤ ꯂꯩꯒꯅꯦꯕꯀꯣ. ꯍꯥꯏ ꯀꯣꯔꯠꯇ ꯆꯠꯄ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯆꯠꯄ ꯑꯃ. ꯑꯗꯨꯗ ꯀꯩꯒꯨꯝꯕ ꯑꯩꯅ ꯍꯥꯏ ꯀꯣꯔꯠꯇ ꯆꯠꯂꯒꯗꯤ ꯐꯔꯦ. ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯆꯠꯀꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯍꯥꯏꯕꯁꯤꯗꯤ ꯁꯨꯄꯦꯔꯤꯌꯔ ꯀꯣꯔꯠꯅꯦꯕ, ꯍꯥꯏꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯀꯣꯔꯠꯅꯦꯕꯀꯣ. ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏ ꯀꯣꯔꯠꯇ ꯆꯠꯂꯝꯗꯕꯤꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯗꯥꯏꯔꯦꯛ ꯂꯥꯛꯏꯁꯤꯒꯤ ꯃꯔꯝꯁꯦ ꯁꯤꯁꯤꯃ ꯄꯤꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠ ꯑꯦꯟꯐꯣꯔꯁ ꯇꯧꯅꯕꯒꯤ ꯔꯤꯠꯇꯨ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯏꯁꯨ ꯇꯧꯔꯛꯀꯅꯦꯕ. ꯑꯗꯨꯒ ꯍꯥꯕꯦꯁ ꯀꯣꯔꯄꯁ ꯍꯥꯏꯁꯦꯀꯣ. ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯍꯥꯕꯦꯁ ꯀꯣꯔꯄꯁ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯃꯥꯁꯦ ꯂꯦꯇꯤꯟ ꯋꯥꯔꯗꯅꯦꯕꯀꯣ. ꯑꯗꯩ ꯇꯨ ꯍꯦꯞ ꯗ ꯕꯣꯗꯤ ꯍꯥꯏꯕꯅꯦꯕ. ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯃꯅ ꯁꯄꯣꯁ ꯑꯦꯁꯤꯅ ꯕꯤꯁꯦ ꯐꯥꯖꯤꯟꯈ꯭ꯔꯦꯕꯀꯣ. ꯑꯗ ꯑꯦꯒꯤ ꯃꯅꯥꯛꯇ ꯕꯤꯁꯦ ꯊꯝꯈ꯭ꯔꯕꯅꯦꯕ. ꯑꯗꯨꯗ ꯑꯩꯅ ꯍꯥꯏ ꯀꯣꯔꯠꯇ ꯅꯠꯇ꯭ꯔꯒ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯆꯠꯂꯒ ꯉꯁꯥꯏꯒꯤ ꯑꯦꯁꯤꯗ ꯔꯤꯠ ꯊꯥꯍꯟꯗꯣꯏꯅꯦꯕ. ꯅꯪꯅ ꯐꯥꯈꯤꯕ ꯃꯤꯗꯣ ꯕꯤꯁꯦ ꯄꯨꯊꯣꯔꯛꯑꯣ ꯀꯥꯏꯗꯅꯣ ꯍꯥꯏꯕ. ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯃꯗ ꯃꯤ ꯑꯃ ꯐꯥꯔꯀꯥꯟꯗ ꯉꯁꯥꯏ ꯃꯤꯗꯣ ꯊꯥꯗꯣꯔꯛꯑꯣꯅ ꯍꯥꯏꯕꯁꯦ ꯀꯔꯝꯕ ꯔꯤꯠ ꯊꯥꯗꯣꯏꯅꯣꯅ ꯊꯥ ꯇꯥꯔꯒꯗꯤ ꯍꯥꯕꯦꯁ ꯀꯣꯔꯄꯁꯅꯦꯕ ꯑꯃ ꯊꯥꯗꯣꯏꯁꯦ. ꯑꯩꯈꯣꯏ ꯄꯥꯎꯗꯒ ꯍꯦꯛ ꯐꯣꯡꯅꯔꯛꯄꯗꯣ ꯉꯁꯥꯏꯒꯤ
ꯇꯣꯝꯕꯅ ꯆꯥꯎꯕꯗ ꯍꯥꯕꯦꯁ ꯀꯣꯔꯄꯁ ꯑꯃ ꯊꯥꯒꯦ ꯀ ꯍꯥꯏꯕꯁꯦ ꯑꯗꯣ ꯁꯤꯒꯤ ꯍꯥꯕꯦꯁ ꯀꯣꯔꯄꯁꯁꯦ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕ ꯃꯇꯥꯡꯁꯨ ꯌꯥꯎꯏꯀꯣ ꯑꯩꯈꯣꯏꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯃꯁꯨꯡ ꯍꯥꯏ ꯀꯣꯔꯠꯅꯅꯦꯀꯣ ꯍꯥꯕꯦꯁ ꯀꯣꯔꯄꯁꯁꯦ ꯑꯩꯈꯣꯏꯒꯤ ꯕꯣꯠ ꯄ꯭ꯔꯥꯏꯚꯦꯠ ꯑꯃꯁꯨꯡ ꯄꯕ꯭ꯂꯤꯛ ꯑꯣꯊꯣꯔꯤꯇꯤꯁꯦ ꯁꯤꯗꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩꯌꯦꯕ ꯁꯤꯃ ꯈꯪꯍꯟꯒꯗꯕꯅꯤ ꯍꯌꯦꯡ ꯌꯨ ꯄꯤ ꯑꯦꯁ ꯁꯤꯅ ꯍꯪꯉꯛꯇꯣꯏꯁꯤꯗꯤ ꯇ꯭ꯋꯤꯁꯇꯦꯠ ꯉꯥꯛꯇꯅꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯃꯁꯨꯡ ꯍꯥꯏ ꯀꯣꯔꯠꯅ ꯔꯤꯠꯁꯤ ꯀꯅꯥ ꯀꯅꯥ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕ ꯃꯇꯝꯗ ꯄ꯭ꯔꯥꯏꯚꯦꯠ ꯑꯃꯁꯨꯡ ꯄꯕ꯭ꯂꯤꯛ ꯑꯣꯊꯣꯔꯤꯇꯤꯗꯗꯤ ꯁꯤꯖꯤꯟꯅꯩꯌꯦꯕ ꯁꯤꯃ ꯀꯧꯒꯗ꯭ꯔꯦ ꯑꯗꯨꯒ ꯍꯥꯕꯦꯁ ꯀꯣꯔꯄꯁꯁꯦ ꯁꯤ ꯑꯍꯨꯝꯁꯦ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏꯕ ꯍꯥꯏꯕꯗꯤ ꯍ꯭ꯋꯦꯟ ꯗ ꯗꯤꯇꯦꯟꯁꯟ ꯏꯁ ꯂꯣꯐꯨꯜ ꯉꯁꯥꯏꯒꯤ ꯑꯦꯗꯨꯅ ꯕꯤꯗꯣ ꯐꯥꯖꯤꯟꯈꯤꯕꯅꯤꯅꯀꯣ ꯑꯗ ꯑꯗꯨꯒꯤ ꯃꯥꯅ ꯑꯦꯗꯨꯅ ꯕꯤ ꯐꯥꯖꯤꯜꯂꯤꯗꯣ ꯍꯥꯏꯕꯗꯤ ꯑꯗꯨꯒꯤ ꯗꯤꯇꯦꯟꯁꯟꯗꯣ ꯌꯥꯝ ꯂꯣꯐꯨꯜ ꯑꯣꯏꯅ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯂꯤꯒꯦꯜ ꯑꯣꯏꯅ ꯗꯤꯇꯦꯟꯁꯟ ꯇꯧꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗꯨꯗ ꯍꯥꯕꯦꯁ ꯀꯣꯔꯄꯁ ꯊꯥꯕ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨꯒ ꯀꯣꯔꯠꯀꯤ ꯀꯟꯇꯦꯝ ꯑꯣꯐ ꯀꯣꯔꯠ ꯇꯥꯕꯒꯤ ꯄ꯭ꯔꯣꯁꯤꯗꯤꯡ ꯂꯩꯔꯤꯕꯗꯣ ꯑꯗꯨꯗꯗꯤ ꯑꯗꯨꯁꯨ ꯇꯧꯕ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨꯗꯨꯒ ꯀꯩꯒꯨꯝꯕ ꯉꯁꯥꯏꯒꯤ ꯗꯤꯇꯦꯟꯁꯟꯗꯣ ꯀꯣꯔꯠꯀꯤ ꯖꯨꯔꯤꯁꯗꯤꯛꯁꯟꯒꯤ ꯋꯥꯡꯃꯗ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯕꯦꯁ ꯀꯣꯔꯄꯁꯁꯦ ꯊꯥꯕ ꯌꯥꯔꯣꯏꯕ ꯁꯤꯃ ꯁꯤꯒꯤ ꯔꯤꯠꯀꯤ ꯃꯇꯥꯡꯁꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯌꯨ ꯄꯤ ꯑꯦꯁ ꯁꯤꯒꯤ ꯀꯣꯏꯁꯟꯗ ꯔꯤꯠꯀꯤ ꯀꯣꯏꯁꯟꯁꯦ ꯑꯃꯗꯤ ꯑꯗꯨꯝ ꯍꯪꯉꯒ ꯂꯥꯛꯑꯕꯅꯤꯀꯣ ꯑꯗꯨꯝ ꯑꯗꯨꯒ ꯅꯦꯛꯁꯇ ꯃꯟꯗꯥꯃꯁ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯦ ꯋꯤ ꯀꯃꯥꯟ ꯍꯥꯏꯕꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯀꯃꯥꯟ ꯇꯧꯔꯤ ꯍꯥꯏꯕꯅꯦꯕ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯄꯕ꯭ꯂꯤꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃ ꯅꯠꯇ꯭ꯔꯀꯣ ꯄꯕ꯭ꯂꯤꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯃꯥꯒꯤ ꯇꯧꯒꯗꯕ ꯗ꯭ꯌꯨꯇꯤꯁꯦ ꯇꯧꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯀꯣꯔꯠꯅ ꯉꯁꯥꯏꯒꯤ ꯃꯉꯣꯟꯗ ꯗ꯭ꯌꯨꯇꯤꯗꯨꯕꯨ ꯇꯧꯔꯛꯑꯣ ꯍꯥꯏꯗꯅ ꯗꯤꯔꯦꯛꯁꯟꯗꯨ ꯄꯤꯕꯅꯦ ꯑꯗꯨꯒꯤ ꯗꯤꯔꯦꯛꯁꯟꯗꯨꯅꯦꯕ ꯃꯟꯗꯥꯃꯁ ꯍꯥꯏꯔꯤꯁꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯁ꯭ꯀꯤꯝꯒꯤ ꯀꯩꯅꯣꯁꯦ ꯕꯦꯅꯤꯐꯤꯠꯁꯦ ꯉꯁꯥꯏꯒꯤ ꯄꯕ꯭ꯂꯤꯛ ꯑꯣꯐꯤꯁꯦꯜ ꯑꯃꯅ ꯃꯠꯄꯤꯔꯦꯕꯀꯣ ꯃꯥꯅ ꯑꯗꯨꯝ ꯀꯩꯝꯇ ꯇꯧꯕꯤꯔꯛꯇ꯭ꯔꯦꯕ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯄ꯭ꯔꯨꯐ ꯑꯦꯟ ꯏꯚꯤꯗꯦꯟꯁ ꯂꯩ ꯇꯥꯔꯒꯗꯤ ꯑꯩꯅ ꯀꯣꯔꯠꯇ ꯆꯠꯂꯒ ꯀꯣꯔꯠꯇ ꯆꯦ ꯑꯃ ꯊꯥꯒꯅꯦꯕꯀꯣ ꯔꯤꯠ ꯊꯥꯒꯅꯤ ꯑꯗꯨ ꯄꯣꯠꯇꯣ ꯃꯟꯗꯥꯃꯁꯅꯦꯕ ꯑꯗꯨꯅ ꯀꯣꯔꯠꯇ ꯑꯃꯨꯛ ꯍꯥꯏꯒꯗꯣꯏꯅꯦꯕ ꯅꯪ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯇꯧꯗꯣꯏꯗꯣ ꯀꯩꯒꯤꯅꯣ ꯇꯧꯁꯟꯈꯣꯅ ꯃꯣꯏꯅ ꯑꯗꯨ ꯏꯁꯨ ꯑꯃ ꯇꯧꯔꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯦꯕ ꯃꯟꯗꯥꯃꯁ ꯍꯥꯏꯔꯤꯁꯦ ꯑꯗ ꯁꯤꯒꯤ ꯃꯟꯗꯥꯃꯁꯁꯦ ꯄ꯭ꯔꯥꯏꯚꯦꯠ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯗꯗꯤ ꯏꯁꯨ ꯇꯧꯕ ꯌꯥꯗꯦꯕ ꯉꯁꯥꯏꯒꯤ ꯍꯥꯕꯦꯁ ꯀꯣꯔꯄꯁꯇꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯄ꯭ꯂꯁ ꯄꯕ꯭ꯂꯤꯛꯇ ꯏꯁꯨ ꯇꯧꯕ ꯌꯥꯏꯗꯅ ꯑꯗꯨꯕꯨ ꯃꯟꯗꯥꯃꯁꯁꯤꯗꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯗ ꯇꯧꯕ ꯌꯥꯗꯦꯕ ꯑꯣꯡꯂꯤ ꯄꯕ꯭ꯂꯤꯛꯇ ꯇꯧꯒꯗꯕꯅꯦꯕꯀꯣ ꯄ꯭ꯔꯣꯍꯤꯕꯤꯁꯟ ꯍꯥꯏꯁꯤꯅ ꯇꯨ ꯐꯣꯔꯕꯤꯠ ꯀꯣ ꯄ꯭ꯔꯣꯍꯤꯕꯤꯁꯟ ꯍꯥꯏꯁꯦ ꯇꯨ ꯐꯣꯔꯕꯤꯠ ꯑꯗꯣ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯄ꯭ꯔꯣꯍꯤꯕꯤꯁꯟꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗꯤ ꯄꯕ꯭ꯂꯤꯛ ꯑꯣꯊꯣꯔꯤꯇꯤ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯥꯏꯚꯦꯠ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯗ ꯇꯧꯕꯁꯦ ꯌꯥꯗꯦꯕꯀꯣ ꯑꯣꯡꯂꯤ ꯁꯤꯒꯤ ꯄ꯭ꯔꯣꯍꯤꯕꯤꯁꯟꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯖꯨꯗꯤꯁꯤꯌꯦꯜ ꯅꯠꯇ꯭ꯔꯒꯅ ꯀ꯭ꯋꯥꯁꯤ ꯖꯨꯗꯤꯁꯤꯌꯦꯜ ꯑꯣꯊꯣꯔꯤꯇꯤ ꯀ꯭ꯋꯥꯁꯤ ꯖꯨꯗꯤꯁꯤꯌꯦꯜ ꯍꯥꯏꯇꯥꯔꯒꯗꯤ ꯁꯦꯃꯤ ꯖꯨꯗꯤꯁꯤꯌꯦꯜ ꯍꯥꯏꯕꯅꯦꯕ ꯀꯣ ꯀ꯭ꯋꯥꯁꯤ ꯖꯨꯗꯤꯁꯤꯌꯦꯜ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨꯒꯨꯝꯕ ꯑꯣꯊꯣꯔꯤꯇꯤ ꯀꯔꯝꯕ ꯑꯣꯊꯣꯔꯤꯇꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯤꯚꯤꯜ ꯀꯣꯔꯠ ꯑꯃꯒꯤ ꯄꯋꯥꯔꯗꯨ ꯄꯥꯏꯔꯕ ꯑꯣꯊꯣꯔꯤꯇꯤꯗꯣ ꯑꯗꯨꯗꯨꯅꯦꯕ ꯀ꯭ꯋꯥꯁꯤ ꯖꯨꯗꯤꯁꯤꯌꯦꯜ ꯕꯣꯗꯤ ꯍꯥꯏꯔꯤꯁꯦꯀꯣ ꯑꯗꯨꯒ ꯉꯁꯥꯏ ꯃꯊꯛ ꯊꯣꯡꯕ ꯀꯣꯔꯠ ꯑꯃꯅ ꯃꯥꯒꯤ ꯃꯈꯥ ꯊꯥꯕ ꯀꯣꯔꯠ ꯑꯃꯗ ꯀꯣꯔꯠ ꯑꯃ ꯍꯥꯏꯗꯤ ꯀ꯭ꯋꯥꯁꯤ ꯖꯨꯗꯤꯁꯤꯌꯦꯜ ꯑꯣꯊꯣꯔꯤꯇꯤꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯣꯋꯦꯁꯅꯤꯗꯅꯀꯣ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯖꯨꯔꯤꯁꯗꯤꯛꯁꯟꯒꯤ ꯋꯥꯡꯃꯗ ꯃꯥꯅ ꯑꯦꯛ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯃꯈꯥ ꯊꯥꯕ ꯀꯣꯔꯠꯁꯤꯅ ꯃꯥꯒꯤ ꯖꯨꯔꯤꯁꯗꯤꯛꯁꯟꯒꯤ ꯋꯥꯡꯃꯗ ꯑꯦꯛ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯍꯥꯌꯔ ꯀꯣꯔꯠ ꯑꯩꯈꯣꯏꯒꯤ ꯍꯥꯏ ꯀꯣꯔꯠ ꯅꯠꯇ꯭ꯔꯒꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯁꯤꯅ ꯃꯗꯨ ꯇꯧꯕ ꯌꯥꯔꯣꯏ ꯅꯪꯅ ꯇꯧꯔꯤꯗꯨ ꯅꯪꯒꯤ ꯄꯋꯥꯔꯒꯤ ꯋꯥꯡꯃꯗ ꯇꯧꯔꯛꯑꯦ ꯍꯥꯏꯔꯒ ꯃꯥꯅ ꯈꯨꯠꯇꯨ ꯊꯤꯡꯖꯤꯜꯂꯛꯄꯩ ꯋꯥꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏ ꯀꯣꯔꯠꯅ ꯇꯧꯔꯒꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅꯀꯣ ꯑꯗꯨꯅ ꯁꯤꯕꯨꯅꯤ ꯄ꯭ꯔꯣꯍꯤꯕꯤꯁꯟ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯞ ꯑꯣꯊꯣꯔꯤꯇꯤꯒꯨꯝꯕ ꯑꯗꯩ ꯂꯦꯖꯤꯁꯂꯦꯇꯤꯞ ꯕꯣꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯁꯤꯗ ꯏꯁꯨ ꯇꯧꯕ ꯌꯥꯗꯦꯕ ꯉꯁꯥꯏꯒꯤ ꯏꯁꯨ ꯇꯧꯕ ꯌꯥꯗꯕꯁꯤ ꯐꯖꯅ ꯃꯨꯟꯅ ꯈꯪꯕꯤꯍꯧꯀꯣ ꯍꯥꯕꯦꯁ ꯀꯣꯔꯄꯁꯇꯅ ꯄ꯭ꯔꯥꯏꯚꯦꯠ ꯑꯃꯁꯨꯡ ꯄꯕ꯭ꯂꯤꯛꯇ ꯌꯥꯏ ꯑꯗꯨꯒ ꯃꯟꯗꯥꯃꯁꯇꯅ ꯑꯃꯨꯛ
ꯄ꯭ꯔꯥꯏꯚꯦꯠꯇ ꯌꯥꯗꯦ ꯄꯥꯕ꯭ꯂꯤꯛ ꯑꯣꯐꯤꯁꯤꯌꯦꯜꯗ ꯌꯥꯕꯀꯣ ꯑꯗꯣ ꯄ꯭ꯔꯣꯍꯤꯕꯤꯁꯟ ꯍꯥꯏꯔꯒꯅ ꯑꯃꯨꯛ ꯖꯨꯗꯤꯁꯤꯌꯦꯜꯒ ꯀ꯭ꯋꯥꯁꯤ ꯖꯨꯗꯤꯁꯤꯌꯦꯜ ꯑꯣꯊꯣꯔꯤꯇꯤꯒ ꯁꯤ ꯑꯅꯤꯁꯤꯗ ꯈꯛꯇꯅꯦꯕ ꯇꯧꯗꯣꯏꯁꯦ ꯑꯗꯨꯒ ꯁꯔꯁꯤꯌꯣꯔꯥꯔꯥꯏ ꯁꯤꯒꯤ ꯁꯔꯁꯤꯌꯣꯔꯥꯔꯤꯁꯦ ꯌꯥꯝꯅ ꯍꯪꯒꯟꯕꯅꯤ ꯇꯨ ꯕꯤ ꯁꯥꯔꯇꯤꯐꯥꯏꯠ ꯍꯥꯏꯕꯅꯦꯕꯀꯣ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ 19 ꯑꯁꯤ ꯐꯤꯛꯁ ꯑꯝꯇꯪ ꯍꯥꯏꯔꯝꯒꯦ ꯁꯤꯗ 1991ꯒꯤ ꯃꯃꯥꯡꯗꯗꯤꯀꯣ ꯑꯗꯨꯒ ꯁꯔꯁꯤꯌꯣꯔꯥꯔꯤ ꯍꯥꯏꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯖꯨꯗꯤꯁꯤꯌꯦꯜ ꯑꯃꯁꯨꯡ ꯀ꯭ꯋꯥꯁꯤ ꯖꯨꯗꯤꯁꯤꯌꯦꯜ ꯑꯣꯊꯣꯔꯤꯇꯤꯗ ꯈꯛꯇꯗ ꯏꯁꯨ ꯇꯧꯔꯝꯃꯦꯕ 1991ꯒꯤ ꯃꯃꯥꯡꯗꯗꯤ ꯁꯔꯁꯤꯌꯣꯔꯥꯔꯤꯁꯦ ꯖꯨꯗꯤꯁꯤꯌꯦꯜ ꯑꯃꯁꯨꯡ ꯀ꯭ꯋꯥꯁꯤ ꯖꯨꯗꯤꯁꯤꯌꯦꯜ ꯑꯣꯊꯣꯔꯤꯇꯤꯗ ꯈꯛꯇꯪ ꯏꯁꯨ ꯇꯧꯔꯝꯃꯦꯕꯀꯣ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯞ ꯑꯣꯊꯣꯔꯤꯇꯤꯗꯤ ꯏꯁꯨ ꯇꯧꯔꯝꯗꯦꯕ ꯑꯗꯨꯕꯨ 1991ꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯌꯥꯍꯟꯈ꯭ꯔꯦꯕꯀꯣ ꯁꯔꯁꯤꯌꯣꯔꯥꯔꯤꯁꯦ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯞ ꯑꯣꯊꯣꯔꯤꯇꯤꯗꯁꯨꯅꯦ ꯏꯁꯨ ꯇꯧꯕ ꯌꯥꯒꯅꯤꯅ ꯍꯥꯏꯔꯦꯕ ꯀꯔꯝꯕꯗ ꯀꯩꯒꯨꯝꯕ ꯉꯁꯥꯏꯒꯤ ꯑꯣꯊꯣꯔꯤꯇꯤꯗꯨꯅ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯒꯤ ꯔꯥꯏꯠꯁꯦ ꯑꯦꯐꯦꯛ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯞ ꯑꯣꯊꯣꯔꯤꯇꯤꯗꯣ ꯑꯗꯨꯗ ꯁꯔꯁꯤꯌꯣꯔꯥꯔꯤꯁꯦ ꯊꯥꯕ ꯌꯥꯒꯅꯤꯅ ꯍꯥꯏꯔꯦꯕ ꯑꯗꯨꯒ ꯃꯥꯁꯦ ꯂꯦꯖꯤꯁꯂꯦꯇꯤቭ ꯕꯣꯗꯤ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯥꯏꯚꯦꯠ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯗꯗꯤ ꯇꯥꯕ ꯌꯥꯗꯦꯀꯣ ꯍꯥꯏꯕꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯊꯛ ꯊꯣꯡꯕ ꯀꯣꯔꯠꯅꯅꯦꯀꯣ ꯃꯈꯥ ꯊꯥꯕ ꯑꯣꯐꯤꯁꯁꯤꯗꯅꯦ ꯃꯈꯥ ꯊꯥꯕ ꯑꯣꯐꯤꯁꯅ ꯇꯧꯔꯤꯗꯣ ꯃꯥꯅ ꯄꯥꯏꯔꯤꯕ ꯁꯄꯣꯁ ꯍꯥꯏ ꯀꯣꯔꯠꯇ ꯀꯦꯁ ꯑꯃ ꯂꯩꯔꯦꯕ ꯍꯥꯏꯔꯤꯕ ꯀꯦꯁꯇꯣ ꯌꯥꯝ ꯀꯨꯏꯅ ꯇꯧꯔꯛꯄꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯏꯔꯔ ꯑꯃ ꯅꯠꯇ꯭ꯔꯒ ꯒ꯭ꯂꯤꯠꯁꯀꯨꯝꯕ ꯑꯃ ꯂꯩꯗꯣꯏꯅ ꯈꯜꯂꯁꯦꯕꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯁꯤꯅ ꯍꯥꯏ ꯀꯣꯔꯠꯇ ꯁꯔꯁꯤꯌꯣꯔꯥꯔꯤ ꯑꯃ ꯊꯥꯗꯔꯛꯑꯅꯦꯕꯀꯣ ꯅꯪꯒꯤ ꯀꯦꯁꯇꯨ ꯅꯪꯅ ꯄꯥꯏꯕꯗꯨ ꯀꯨꯏꯃꯜꯂꯦ ꯑꯩꯉꯣꯟꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯑꯣ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯒꯤ ꯃꯤꯗꯨꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈ꯭ꯔꯣ ꯍꯥꯏꯗꯅ ꯑꯃ ꯊꯥꯗꯣꯛꯈ꯭ꯔꯅꯦꯕ ꯑꯗ ꯁꯤ ꯁꯔꯁꯤꯌꯣꯔꯥꯔꯤ ꯁꯤꯖꯤꯟꯅꯔꯛꯏꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯥꯅ ꯄꯥꯏꯕ ꯃꯇꯝꯗ ꯁꯣꯏꯒꯗꯕ ꯃꯥꯜꯂꯛꯑꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯔꯒꯨꯝꯕ ꯂꯩꯒꯗꯕ ꯃꯥꯜꯂꯛꯄ ꯅꯠꯇ꯭ꯔꯒ ꯒ꯭ꯂꯤꯆꯀꯨꯝꯕ ꯂꯩꯒꯗꯕ ꯃꯥꯜꯂꯛꯄ ꯃꯇꯝꯁꯦ ꯁꯤꯗ ꯁꯔꯁꯤꯌꯣꯔꯥꯔꯤꯁꯦ ꯍꯥꯏꯌꯔ ꯀꯣꯔꯠꯅ ꯏꯁꯨ ꯇꯧꯔꯛꯀꯅꯦꯕ ꯑꯗꯣ ꯌꯥꯝꯅ ꯁꯤꯗ ꯑꯩꯈꯣꯏ ꯐꯦꯛꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨ ꯄꯤ ꯁꯤꯒꯤꯗꯗꯤ ꯐꯦꯛꯁ ꯌꯥꯝ ꯃꯔꯨ ꯑꯣꯏ 1991ꯒꯤ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯖꯨꯗꯤꯁꯤꯌꯦꯜ ꯑꯃꯁꯨꯡ ꯀ꯭ꯋꯥꯁꯤ ꯖꯨꯗꯤꯁꯤꯌꯦꯜꯗ ꯈꯛꯇꯗꯪ ꯏꯁꯨ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ 1991ꯒꯤ ꯃꯇꯨꯡꯗꯗꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯞ ꯑꯣꯊꯣꯔꯤꯇꯤꯗꯁꯨ ꯏꯁꯨ ꯇꯧꯕ ꯌꯥꯔꯦ ꯀꯔꯝ ꯀꯥꯟꯗ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯑꯣꯊꯣꯔꯤꯇꯤꯗꯨꯅ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯒꯤ ꯔꯥꯏꯠꯁꯦ ꯑꯦꯐꯦꯛ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯑꯗꯨꯒꯨꯝꯕ ꯑꯣꯊꯣꯔꯤꯇꯤꯗꯨꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯁꯔꯁꯤꯌꯣꯔꯥꯔꯤꯁꯦ ꯏꯁꯨ ꯇꯧꯕ ꯌꯥꯔꯦꯕ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯂꯥꯁꯇ ꯀ꯭ꯋꯥ ꯋꯥꯔꯥꯟꯇꯣꯁꯦ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯇꯣꯏꯅ ꯊꯦꯡꯅꯕ ꯁꯤꯖꯤꯟꯅꯕ ꯔꯤꯠ ꯑꯃꯅꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗꯁꯨ ꯗꯥꯏꯔꯦꯛꯇꯔꯒꯤ ꯄꯣꯁ ꯄꯥꯏꯕ ꯃꯇꯝꯗ ꯃꯥꯏ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯁꯨꯗꯦ ꯍꯥꯏꯅꯕꯒꯤ ꯃꯇꯥꯡꯗ ꯑꯃꯁꯨ ꯇꯧꯅꯈꯤꯕꯅꯤ ꯑꯗꯨꯅ ꯕꯥꯏ ꯋꯥꯠ ꯑꯣꯊꯣꯔꯤꯇꯤ ꯑꯣꯔ ꯋꯥꯔꯦꯟ ꯍꯥꯏꯕꯅꯦꯕ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯀꯔꯤ ꯑꯣꯊꯣꯔꯤꯇꯤꯗꯒꯤ ꯍꯥꯏꯔꯤꯕ ꯄꯣꯁ ꯑꯁꯤ ꯄꯥꯏꯔꯤꯅꯣꯅ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗ ꯁꯤꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯑꯥꯔꯊꯁꯦ ꯀꯩꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯄꯥꯕ꯭ꯂꯤꯛ ꯑꯣꯐꯤꯁꯁꯦ ꯉꯁꯥꯏꯒꯤ ꯃꯤ ꯑꯃꯅ ꯄꯋꯥꯔ ꯄꯥꯏꯔꯦ ꯉꯝꯃꯦ ꯍꯥꯏꯗꯨꯅꯁꯨ ꯍꯦꯛꯇ ꯃꯨꯛꯈꯠꯂꯒ ꯃꯥꯅ ꯄꯥꯏꯕ ꯌꯥꯗꯅꯕꯅ ꯁꯤꯖꯤꯟꯅꯕꯅꯦꯕꯀꯣ ꯑꯗ ꯁꯤꯒꯤ ꯀ꯭ꯋꯥ ꯋꯥꯔꯥꯟꯇꯣꯁꯤꯒꯤꯅ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯄꯔꯁꯟ ꯑꯃꯅ ꯄꯕ꯭ꯂꯤꯛ ꯑꯣꯐꯤꯁ ꯑꯃ ꯄꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯑꯗꯨ ꯑꯣꯐꯤꯁꯇꯨ ꯄꯥꯏꯕ ꯌꯥꯔꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯂꯤꯒꯦꯂꯤꯇꯤ ꯀ꯭ꯂꯦꯝ ꯇꯧꯕꯅꯦꯕ ꯁꯤꯗꯀꯣ ꯉꯁꯥꯏꯒꯤ ꯀ꯭ꯋꯥ ꯋꯥꯔꯥꯟꯇꯣꯒꯤ ꯃꯊꯧꯁꯦ ꯀꯔꯤꯒꯨꯝꯕ ꯄꯥꯔꯁꯟ ꯑꯃꯅ ꯄꯕ꯭ꯂꯤꯛ ꯑꯣꯐꯤꯁ ꯑꯃ ꯄꯥꯏꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯑꯣꯐꯤꯁꯇꯨ ꯄꯥꯏꯕꯒꯤ ꯌꯥꯔꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯂꯤꯒꯦꯂꯤꯇꯤꯒꯤ ꯀ꯭ꯂꯦꯝꯗꯨꯅꯦꯕꯀꯣ ꯑꯗ ꯀ꯭ꯋꯥ ꯋꯥꯔꯥꯟꯇꯣꯁꯦ ꯑꯗꯨꯗꯤ ꯃꯤꯅ ꯑꯃꯨꯛ ꯍꯪꯅꯔꯛꯄ ꯌꯥꯏꯑꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯤꯅꯒ ꯃꯤꯅꯤꯁꯇꯔ ꯄꯥꯏꯔꯤꯁꯦ ꯑꯁꯤꯁꯨ ꯀ꯭ꯋꯥ ꯋꯥꯔꯥꯟꯇꯣ ꯊꯥꯖꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯂꯤꯒꯦꯜ ꯀ꯭ꯂꯦꯝ ꯇꯧꯕ ꯌꯥꯕ ꯆꯠꯂ ꯀꯥꯟꯗ ꯍꯪꯅꯔꯛꯀꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯪꯉꯦꯕꯀꯣ ꯑꯗ ꯀꯔꯤ ꯑꯃꯨꯛ ꯄꯤꯔꯝꯒꯦꯗꯀꯣ ꯀ꯭ꯋꯥ ꯋꯥꯔꯥꯟꯇꯣ ꯍꯥꯏꯁꯦꯀꯣ ꯁꯕꯁꯇꯦꯟꯇꯤꯞ ꯑꯣꯐ ꯄꯕ꯭ꯂꯤꯛ ꯑꯣꯐꯤꯁ ꯀꯣ ꯄꯔꯃꯅꯦꯟ ꯀꯦꯔꯦꯛꯇꯔ ꯁ꯭ꯇꯦꯆꯨ ꯑꯣꯔ ꯕꯥꯏ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯏꯁ ꯏꯟꯚꯣꯜꯚ ꯑꯗꯨꯒꯨꯝꯕ ꯄꯕ꯭ꯂꯤꯛ ꯑꯣꯐꯤꯁꯇꯅꯦ ꯉꯁꯥꯏ ꯀ꯭ꯋꯥ ꯋꯥꯔꯥꯟꯇꯣꯁꯦ ꯁꯤꯖꯤꯟꯅꯒꯅꯦꯕꯀꯣ ꯍꯥꯏꯕꯗꯤ
ꯑꯗꯨꯒꯨꯝꯕ ꯄꯕ꯭ꯂꯤꯛ ꯑꯣꯐꯤꯁꯇꯣ ꯀꯅꯥꯅ ꯕꯦꯛ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁ꯭ꯇꯦꯆꯨ ꯑꯃꯅ ꯅꯠꯇ꯭ꯔꯒꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯦ ꯏꯟꯚꯣꯜꯞ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯦꯆꯨ ꯍꯥꯏꯇꯥꯔꯒꯗꯤ ꯑꯦꯛ ꯑꯣꯐ ꯄꯥꯔꯂꯤꯌꯥꯃꯦꯟ ꯅꯠꯇ꯭ꯔꯒꯅ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯑꯦꯛ ꯑꯃꯅ ꯄꯥꯁ ꯂꯤꯡꯈꯠꯈꯤꯕ ꯕꯣꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯑꯣꯐꯤꯁꯇꯣ ꯑꯗꯨꯗꯇꯪ ꯁꯤꯖꯤꯟꯅꯒꯅꯦꯕ ꯑꯩꯈꯣꯏꯒꯤ ꯇꯣ ꯏꯠ ꯀꯦꯅꯣꯠ ꯕꯤ ꯏꯁꯨ ꯑꯒꯦꯟꯁ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯔ ꯃꯤꯅꯤꯁꯇ꯭ꯔꯤꯌꯦꯜ ꯑꯣꯐꯤꯁ ꯄ꯭ꯔꯥꯏꯚꯦꯠ ꯅꯠꯇ꯭ꯔꯒꯅ ꯃꯤꯅꯤꯁꯇ꯭ꯔꯤꯌꯦꯜ ꯑꯣꯐꯤꯁꯁꯦ ꯁꯤꯗꯗꯤ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏꯕꯀꯣ ꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯕꯁꯇꯦꯟꯇꯤꯞ ꯄꯕ꯭ꯂꯤꯛ ꯑꯣꯐꯤꯁ ꯑꯩꯈꯣꯏꯒꯤ ꯄꯔꯃꯅꯦꯟ ꯀꯦꯔꯦꯛꯇꯔ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯄꯕ꯭ꯂꯤꯛ ꯑꯣꯐꯤꯁꯇꯨ ꯁ꯭ꯇꯦꯆꯨ ꯅꯠꯇ꯭ꯔꯒꯅ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯕꯦꯛ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯕꯦꯛ ꯇꯧꯕ ꯍꯥꯏꯇꯥꯔꯒꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯉꯁꯥꯏꯒꯤ ꯑꯣꯐꯤꯁꯇꯨꯕꯨ ꯑꯗꯨꯝ ꯌꯥꯎꯖꯔꯝꯃꯕ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯌꯨ ꯄꯤ ꯑꯦꯁ ꯁꯤꯒꯨꯝꯕ ꯑꯦꯝ ꯄꯤ ꯑꯦꯁ ꯁꯤꯒꯨꯝꯕ ꯑꯗꯩ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯨꯝꯕꯁꯦ ꯑꯗꯨꯗꯒꯤ ꯁ꯭ꯇꯦꯆꯨ ꯍꯥꯏꯔꯒꯅ ꯑꯦꯛ ꯑꯣꯐ ꯄꯥꯔꯂꯤꯌꯥꯃꯦꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗꯗꯤ ꯌꯥꯎꯖꯔꯝꯗꯕ ꯑꯗꯨꯕꯨ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯕꯤꯜ ꯑꯃ ꯄꯥꯁ ꯇꯧꯔꯒ ꯁꯦꯝꯈꯤꯕ ꯕꯣꯗꯤꯒꯨꯝꯕ ꯑꯣꯐꯤꯁꯀꯨꯝꯕꯗꯣ ꯑꯗꯨꯗꯨꯕꯨꯅ ꯁ꯭ꯇꯦꯆꯨ ꯀꯧꯒꯅꯦꯕꯀꯣ ꯑꯗꯨꯒꯨꯝꯕ ꯑꯣꯐꯤꯁꯇꯣ ꯑꯗꯨꯗ ꯁꯤꯖꯤꯟꯅꯒꯅꯦꯕ ꯁꯤꯅꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯠ ꯄꯤꯇꯤꯁꯟ ꯑꯗꯣ ꯃꯌꯥꯝꯅ ꯁꯤ ꯇꯥꯕꯤꯔꯒ ꯀꯔꯝ ꯇꯧꯒꯦ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯀꯔꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯊꯥꯒꯠꯍꯧꯒꯦ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯄꯤꯅꯤꯡꯕ ꯁꯖꯦꯁꯟ ꯄꯤꯔꯛꯄ ꯃꯇꯝꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯈꯣꯏꯒꯤ ꯁꯦꯝꯗꯣꯛꯄꯤꯔꯛꯎ ꯃꯤ ꯍꯥꯏꯁꯤ ꯁꯣꯏꯗꯕ ꯉꯝꯕ ꯃꯤ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯕꯁꯤꯗ ꯁꯣꯏꯕ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯁꯣꯏꯈꯤꯕ ꯖꯒꯥꯗꯨꯁꯨ ꯁꯦꯝꯗꯣꯛꯄꯤꯔꯛꯎ ꯑꯗꯨꯒꯨꯝꯃꯥꯏꯅ ꯁꯦꯝꯗꯣꯛꯄꯤꯔꯛꯄꯗ ꯍꯦꯟꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯂꯧꯖꯔꯤ ꯊꯥꯒꯠꯆꯔꯤ